ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯗꯒꯤ ꯚꯤꯗꯤꯑꯣ ꯑꯝꯇ ꯑꯞꯗꯦꯠ ꯇꯧꯖꯒꯦ ꯑꯗꯨꯅꯤ ꯉꯔꯥꯡ ꯍꯥꯏꯈꯤꯕꯗꯣ ꯃꯌꯥꯝ ꯁꯤ ꯀꯩꯅꯣꯒꯤ ꯀꯣꯁ ꯒꯥꯔꯗꯀꯤꯀꯣ ꯃꯥꯒꯤ ꯍꯥꯏ ꯂꯦꯚꯦꯜ ꯑꯣꯐꯤꯁꯔꯒꯤꯅꯤ ꯁꯤꯁꯨ ꯃꯥꯒꯤ ꯀꯩꯅꯣꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯀꯃꯥꯟꯗꯦꯟꯒꯤ ꯐꯣꯝ ꯑꯩꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯉꯔꯥꯡ ꯂꯥꯛꯈ꯭ꯔꯕꯅꯦꯕ ꯑꯗꯣ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯐꯦꯠ ꯍꯥꯏꯒꯦ ꯃꯌꯥꯝ ꯀꯣ ꯑꯗꯣ ꯃꯥꯏ ꯑꯦꯂꯤꯖꯤꯕꯤꯂꯤꯇꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯀꯔꯤꯅꯣ ꯁꯦꯂꯦꯛꯁꯟ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔꯅꯆꯤꯡꯕ ꯑꯃꯁꯨꯡ ꯐꯣꯝ ꯁꯕꯃꯤꯁꯟꯁꯦ ꯀꯔꯝ ꯀꯥꯟꯗ ꯍꯧꯔꯒꯀꯔꯝ ꯀꯥꯟꯗ ꯂꯣꯏꯗꯣꯏꯅോ ꯀꯣ ꯑꯗꯨꯒ ꯇꯦꯟꯇꯛꯄ ꯍꯥꯏꯒꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯃꯇꯝ ꯁꯥꯡꯅ ꯂꯧꯗꯅꯕꯒꯤꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯁꯤꯗ ꯑꯅꯧꯕ ꯌꯦꯡꯕꯤꯕ ꯑꯣꯏꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯁꯤꯌꯔ ꯇꯧꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯑꯅꯧꯕ ꯊꯕꯛ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯑꯞꯗꯦꯠ ꯐꯪꯅꯦꯕ ꯁꯤꯗꯒꯤꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯃꯔꯨꯑꯣꯏꯕ ꯂꯤꯡꯛꯅꯆꯤꯡꯕ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯀꯨꯝꯕ ꯁꯤꯒꯤ ꯗꯥꯏꯔꯦꯛ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯩꯅ ꯁꯤ ꯄꯥꯔꯤꯁꯦ ꯁꯤ ꯂꯤꯡꯛ ꯈꯨꯗꯤꯡꯃꯛꯇꯣ ꯃꯌꯥꯝ ꯁꯤ ꯚꯤꯗꯤꯑꯣꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯌꯦꯡꯉꯣꯕ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯛ ꯑꯣꯏꯅ ꯂꯣꯏ ꯍꯥꯞꯄꯝꯃꯒꯦ ꯂꯤꯡꯛꯗꯨꯗ ꯆꯪꯉꯣ ꯑꯗꯨꯒ ꯑꯗꯨꯝ ꯂꯣꯏꯅ ꯌꯦꯡꯕ ꯌꯥꯔꯅꯤ ꯏꯁꯥ ꯏꯊꯟꯗ ꯑꯣꯏꯔꯁꯨꯀꯣ ꯑꯍꯦꯟꯕ ꯈꯪꯅꯤꯡꯉꯒꯁꯨ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯃꯔꯨꯑꯣꯏꯕꯁꯤꯡꯗꯣ ꯍꯥꯏꯔꯛꯑꯒꯦ ꯃꯌꯥꯝ ꯁꯤꯁꯤꯅ ꯏꯟꯗꯤꯌꯟ ꯀꯣꯁ ꯒꯥꯔꯗꯀꯤ ꯂꯥꯛꯏꯁꯦ ꯉꯔꯥꯡꯒꯤꯗꯨꯅ ꯅꯦꯚꯤꯛꯀꯤꯅꯦꯕ ꯃꯣꯏꯗꯨꯅ ꯀ꯭ꯂꯥꯁ 10 ꯄꯥꯁꯀꯤꯅꯦ ꯁꯤꯅ 12 ꯄꯥꯁ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯔꯦ ꯑꯦꯁꯤꯁꯇꯦꯟꯠ ꯀꯃꯥꯟꯗꯦꯟꯗꯤ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯉꯝꯃꯅꯤ ꯍꯥꯏꯗꯤ ꯐꯝꯁꯦ ꯑꯗꯨꯝ ꯆꯥꯎꯔꯦ ꯐꯖꯅꯀꯣ ꯑꯗꯨꯒ ꯃꯥꯏ ꯆꯥꯎꯔꯥꯛꯄꯁꯦ ꯑꯣꯟꯂꯥꯏꯟꯁꯦ ꯐꯣꯝꯁꯦ ꯃꯦꯒꯤ ꯇꯥꯡ 12ꯗꯒꯤ ꯍꯧꯗꯣꯏꯕ ꯍꯟꯗꯛ ꯊꯥꯒꯤ ꯃꯦꯒꯤ ꯇꯥꯡ 12ꯗꯒꯤ ꯊꯥꯖꯤꯟꯕ ꯍꯧꯔꯒ ꯖꯨꯟꯒꯤ ꯇꯥꯡ 4ꯗ ꯂꯣꯏꯗꯨꯕ ꯑꯗꯣ 12 ꯄꯥꯁ ꯊꯥꯖꯤꯟꯕ ꯌꯥꯏ ꯑꯗꯨꯒ ꯃꯥꯒꯤ ꯈꯦꯠꯅꯕ ꯄꯣꯁ ꯄꯤ ꯄꯣꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯏ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯁꯦ ꯄꯤꯌꯦꯕꯀꯣ ꯑꯗꯨꯅ ꯀꯔꯝꯕ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯅ ꯀꯔꯝꯕ ꯄꯣꯁ ꯁꯨꯅꯕꯅꯣ ꯀꯔꯝꯕ ꯄꯣꯁ ꯄꯥꯝꯃꯤꯅꯣ ꯑꯗꯨ ꯀꯔꯝꯕ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯂꯩꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯈ꯭ꯔꯦ ꯃꯦꯒꯤ ꯇꯥꯡ 12ꯗꯒꯤ ꯐꯣꯝ ꯊꯥꯖꯤꯟꯕ ꯍꯧꯗꯣꯏꯅꯦ ꯑꯣꯟꯂꯥꯏꯟꯗꯀꯣ ꯑꯗꯨꯒ ꯃꯌꯥꯝꯁꯤꯗ ꯍꯥꯏꯐꯦꯠ ꯍꯥꯏꯔꯝꯒꯦ ꯃꯥꯒꯤ ꯕ꯭ꯔꯥꯟꯁ ꯑꯦꯟ ꯑꯦꯂꯤꯖꯤꯕꯤꯂꯤꯇꯤꯁꯦ ꯃꯥꯒꯤ ꯑꯍꯥꯟꯕꯗ ꯖꯦꯅꯔꯦꯜ ꯗ꯭ꯌꯨꯇꯤ ꯍꯥꯏꯕ ꯑꯃꯅꯦ ꯑꯗꯨꯒ ꯖꯦꯅꯔꯦल ꯗ꯭ꯌꯨꯇꯤ ꯆꯨꯝꯅꯒꯤ ꯖꯦꯅꯔꯦꯜ ꯗ꯭ꯌꯨꯇꯤ ꯍꯥꯏꯕ ꯑꯃꯒ ꯁꯤꯗ ꯃꯦꯜ ꯈꯛ ꯂꯧꯋꯦ ꯑꯗꯨꯒ ꯖꯦꯅꯔꯦꯜ ꯗ꯭ꯌꯨꯇꯤ SSA ꯁꯦ ꯃꯥꯏ ꯐꯤꯃꯦꯜ ꯕꯣꯠ ꯑꯗꯨꯝ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯔꯝꯒꯅꯤ ꯃꯥꯏꯁꯦ ꯑꯗꯨꯒ ꯑꯃꯅ SSA ꯍꯥꯏꯕꯀꯣ ꯑꯃꯅ ꯀꯃꯔꯁꯤꯌꯦꯜ ꯄꯥꯏꯂꯣꯠ ꯏꯟꯇ꯭ꯔꯤ CPL SSA ꯍꯥꯏꯕ ꯑꯃꯅꯦ ꯄꯣꯁꯁꯦ ꯑꯃꯅ ꯇꯦꯛꯅꯤꯀꯦꯜ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯑꯦꯟ ꯇꯦꯛꯅꯤꯀꯦꯜꯒꯤꯅꯦ ꯑꯃꯅ ꯑꯗꯨ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯑꯦꯟ ꯑꯦꯂꯦꯛꯇ꯭ꯔꯤꯀꯦꯜ ꯑꯣꯏꯕ ꯑꯃꯅ ꯂꯣꯒꯤ ꯁꯤꯁꯤ ꯈꯛꯇꯅꯦꯕ ꯃꯣꯏꯅ ꯚꯦꯀꯦꯟꯁꯤ ꯂꯥꯛꯏꯁꯦ ꯄꯣꯁ 5ꯒꯤꯅꯦꯕ ꯄꯣꯁ 5ꯁꯤꯗ ꯃꯌꯥꯝ ꯀꯩꯅꯣꯒꯤ ꯂꯥꯛꯏꯁꯦ ꯖꯦꯅꯔꯦꯜ ꯗ꯭ꯌꯨꯇꯤꯗ ꯂꯥꯛꯏꯁꯦ ꯃꯦꯜꯒꯤꯅꯤꯀꯣ ꯃꯥꯒꯤ ꯗꯦꯠ ꯑꯣꯐ ꯕꯥꯔꯊꯁꯦ 1995ꯇꯒꯤꯅ 1999 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯣꯏꯗꯨꯕ ꯑꯗꯨꯒ ꯃꯥ ꯑꯦꯛꯁ ꯔꯤꯂꯦꯛꯁꯦꯁꯟ ꯂꯣꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯏꯁꯥꯃꯛ ꯁ꯭ꯄꯣꯔꯠ ꯄ꯭ꯂꯦꯌꯔ ꯑꯣꯏꯔꯒꯗꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯥꯏꯔꯒꯗꯤ ꯑꯦꯛꯁ ꯔꯤꯂꯦꯛꯁꯦꯁꯟ ꯇꯧꯍꯜꯂꯀꯥꯟꯗ ꯑꯗꯨꯝ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯃꯣꯏꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯁꯦ ꯃꯌꯥꯝꯀꯣ ꯖꯦꯅꯔꯦꯜ ꯗ꯭ꯌꯨꯇꯤꯒꯤꯗ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯁꯦ ꯍꯥꯏꯗꯤ ꯄꯥꯁ ꯇꯧꯕ ꯑꯣꯏꯗꯨꯕ ꯁꯤꯜꯕꯁꯇꯔ ꯗꯤꯒ꯭ꯔꯤ ꯐ꯭ꯔꯣꯝ ꯑꯦꯅꯤ ꯔꯤꯀꯣꯛꯅꯥꯏꯖ ꯌꯨꯅꯤꯚꯔꯁꯤꯇꯤ ꯋꯤꯠ ꯃꯤꯅꯤꯃꯝ 60% ꯃꯥꯔꯛ ꯏꯟ ꯑꯦꯒ꯭ꯔꯤꯒꯦꯠ ꯀꯣ 60% ꯃꯥꯔꯛ BA ꯑꯣꯏꯕ ꯌꯥꯏ BA ꯇꯦꯛ ꯑꯣꯏꯕ ꯌꯥꯏ ꯂꯣꯏꯅꯃꯛ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯥꯔꯛꯁꯤ ꯌꯥꯝꯗ꯭ꯔꯕꯗ 60%ꯗꯤ ꯄꯥꯔꯁꯦꯟꯇꯦꯖ ꯑꯣꯏꯒꯗꯕ ꯐꯪꯕꯗ ꯑꯗꯨꯒ ꯖꯦꯅꯔꯦꯜ ꯗ꯭ꯌꯨꯇꯤ SSA ꯁꯦ ꯁꯤꯅ 1995ꯇꯒꯤꯅ 1999 ꯐꯥꯎ ꯀꯣ ꯃꯅꯨꯡꯗ ꯑꯣꯏꯒꯗꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯦꯛꯁ ꯔꯤꯂꯦꯛꯁꯦꯁꯟ ꯂꯣꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯏ SC ST OBC ꯁ꯭ꯄꯣꯔꯠ ꯄ꯭ꯂꯦꯌꯔ ꯁꯤꯅ ꯃꯥꯏ 12 ꯀꯣ 12 ꯀ꯭ꯂꯥꯁ ꯄꯥꯁ ꯇꯧꯔꯕ ꯀꯥꯡꯕꯨꯁꯨ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ 12 ꯂꯣꯏꯔꯕ ꯃꯇꯨꯡꯗ 12 ꯄꯥꯁ ꯇꯧꯕ ꯑꯣꯏꯔꯒꯗꯤ ꯃꯌꯥꯝ ꯌꯥꯝꯗ꯭ꯔꯕꯗ ꯃꯦꯠꯁꯀ ꯐꯤꯖꯤꯛꯁꯀ ꯁꯕꯖꯦꯛ 12ꯇ ꯂꯧꯔꯛꯄ ꯑꯣꯏꯒꯗꯕ ꯑꯗꯨꯒ ꯑꯗꯨ ꯂꯧꯗ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯃꯥꯏ ꯑꯣꯞꯁꯟꯁꯦ 12ꯇꯀꯣ 12 ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ BA ꯑꯣꯏꯕ ꯌꯥꯏ BA ꯇꯦꯛ ꯑꯣꯏꯕ ꯌꯥꯏ BA ꯁꯥꯏꯟꯁ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯂꯧꯔꯛꯄ ꯃꯇꯝꯗꯀꯣ ꯃꯥꯏ 60% ꯑꯦꯒ꯭ꯔꯤꯒꯦꯠ ꯀꯩꯅꯣꯗ ꯑꯣꯏꯒꯗꯕ ꯃꯦꯠꯁ ꯑꯃꯁꯨꯡ ꯐꯤꯖꯤꯛꯁꯇ ꯐꯪꯕ ꯑꯣꯏꯒꯗꯕ ꯀꯝꯄꯜꯁꯔꯤꯅꯤ ꯁꯤꯗꯤ ꯃꯦꯠꯀ ꯐꯤꯖꯤꯛꯁꯀꯁꯦ ꯂꯧꯕ ꯑꯣꯏꯒꯗꯕꯅꯦ ꯍꯥꯏꯗꯤ 12ꯇ ꯅꯪ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯥꯔꯠꯁ ꯂꯧꯔꯦ ꯈꯜꯂꯣꯅꯦ ꯑꯗꯨꯒ BAꯗꯅ ꯁꯥꯏꯟꯁꯇ ꯑꯣꯟꯊꯣꯛꯑꯦꯕ ꯑꯗꯨꯒ ꯃꯦꯠꯁꯀ ꯐꯤꯖꯤꯛꯁꯀꯗꯤ ꯂꯧꯕ ꯑꯣꯏꯒꯗꯕ ꯑꯗꯨꯒꯨꯝꯕꯗꯣ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯔꯦ ꯁꯤꯗꯅ ꯑꯃꯨꯛꯀꯣ ꯈꯦꯠꯅꯕ ꯏꯗꯨꯀꯦꯁꯟ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯂꯣꯏꯅ ꯄꯤꯌꯦꯕ ꯑꯗꯨ ꯁꯤ ꯀꯃꯔꯁꯤꯌꯦꯜ ꯄꯥꯏꯂꯣꯠ ꯏꯟꯇ꯭ꯔꯤꯁꯤ ꯃꯥꯏꯁꯤ ꯄꯥꯏꯂꯣꯠ ꯀꯥꯡꯕꯨꯒꯤꯅꯤ CPL SSA ꯍꯥꯏꯁꯦ ꯁꯤꯁꯨ 1995ꯇꯒꯤꯅ ꯖꯨꯂꯥꯏꯒꯤ ꯇꯥꯡ 1ꯒꯤ 1995ꯇꯒꯤꯅ ꯖꯨꯟꯒꯤ 2001ꯒꯤ ꯗꯦꯠ 30 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯁꯤꯗ ꯕꯣꯠ ꯃꯦꯜ ꯑꯦꯟ ꯐꯤꯃꯦꯜ ꯂꯣꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯔꯦ ꯑꯗꯨꯒ ꯀꯦꯟꯗꯤꯗꯦꯠ ꯍꯣꯜꯗꯤꯡ ꯀꯔꯦꯟꯠ ꯚꯦꯂꯤꯗ ꯀꯃꯔꯁꯤꯌꯦꯜ ꯄꯥꯏꯂꯣꯠ ꯂꯥꯏꯁꯦꯟꯁ ꯀꯣ ꯉꯁꯥꯏꯒꯤ CPL ꯍꯥꯏꯁꯦ ꯀꯃꯔꯁꯤꯌꯦꯜ ꯄꯥꯏꯂꯣꯠ ꯂꯥꯏꯁꯦꯟꯁ ꯁꯤ ꯄꯥꯏꯕ ꯀꯥꯡꯕꯨ ꯑꯣꯏꯒꯗꯕ
aduga minimum education qualification se 2 year pass oigadaba ko aduga physics ka mathematics da mai gi di yamdra 60% sat oigadaba ani total torani aduga 2 na divided to biro do percentage kya phangmone yo aduga apply to bi ab si apply to biro sidi yamna samna ma'am 2 year pass torba kangu science kangu gi de prefer to ko arts kangu shawe adum hierarchy mathang mathang aduga amana technical da engineering and electrical gi nisina june gi tangkun sorry July 1995 tigi that one dagi haraga june gi tangkun 1999 fuki manung leba apply to biar sina male candidate ki ko aduga mai gi se optional si amna pire hai engineering degree with 60% mark in aggregate 60% ko engineering da loibo oigadaba yamdar 60% chat oigadaba adu engineering branch se naval architecture or mechanical or marine or automotive or khapire aduga mechanical branch haragana electrical or electronic or telecommunication or instrumentation moisi sigina engineering and electrical kangu gine id arts lore edon so mo je pakhangdre moi khra haire moi gi moi engineering amasung electrical moi gi lawbu kangu de loi khangani sirai se qualification manung leigadabne myam ko aduga law gi sna mo law si am tamne manipur de su ko law sna mo ma gi haire derobat se 1990 gi july gi tagi horaga 1999 gi june gi tang kontra bukim nung lai si both male and female apply to bi aduga ma gi law degree pai ga damne 60% mark phangadaba 60% mark yawung am du ko from recognized university haise si katane me maru oibese aduga apply to bagi di direct link official gi website ki link do ai video gi description da dum hapsaramage ko maru oibese si katane aduga inga sai haib do id NCC certificate pai gumba sport player gumba aduga makangu extra relaxation apply to be SC ST OBC ko si katane me aduga atoppa hangba wahang leraga ju kholaga su me video gi description na sukse soidana hangbiramo aduga sagumba haidi akoi eligibility criteria gi manung da leraga di singju soidana apply to biu me am ko sagum khodong sa ba se mangan biganu pa ko lak panate adumai storak ko vacancy di pithok tari me am ko hayeng exam lora matung da natra exam manung da pithorak pa yai adu update khudima agi senior lig loina phangni adu link di hokja hokju makti laktri megi tangkun mari degi form thajin me yarani isi officially on notification thokpoda me am da haibe khatani ko aduga magi syllabus tu yingbiro khangdraga su me am syllabus to khangninga gadi comment box tawbiro aduga ai dum mateng tawjage khanga gadi ko aduga video si side dum luisilage adom mayam video si nungai biraga di like tawbiramo ko aduga thank you so much guys bye for now bye bye